Union Territory gi mawong da separate administration gi demand kansinba Kuki singi February tang taraga nipan Delhi yauna state sigi mafam khudimakta rally chana ba thaurang tawkhre Lebak ki pipam asida Chief Minister resign tawbu yaning di haiduna kholau kaya laukhre wakat mifam chathakre Malem ngan bagi haksang lawduna mathong mangam pangthokre mihat pasida chenaba miyo ani masak maming khangba ngamkhre Monglen Pai village Angro Kuki Wal Gate ki manaktagi bom ama phangle haidi proxy lan mi singi training tofam oiriba Myanmar ki Kachin state ki Tonpol haiba khulama daleba ke mama takhaidana Lalhouba kaya ama hat paga loina khulai kaya ama sung phangba ngamle haina khaidem ba khangan bana phongdorokli lamcha chumdaba mase masen gumbada makut sanglamba nupa ama Warakhre Manipur refugee oiduna leiba Kuki masa CNA gi commander oiriba Kuki Lalhouba Brahmagi Landa Sikhre handaki lansida Kuki singse refugee ni haibase taseng mayak sengkhre Manipur PR lakpadagi Central Force singna Surachandpur Kuki terrorist sing bunai bahokre Kuki Lalhouba ma Lanchat pada sawom na siktuna sikre hawjik la mai sakle thawoina tharibra khangdre location test pura masung kaksing phawna basing KNA taret fari sisi purda bakar thuai khre UNLF pambai kemani kotara mathoi sangna sangaga dauri